Manipur film ki khongchatta achouba phida ama kanduna leiramba Yanglem Ingocha khuman mayam gina SP Ingocha Chahi anigi mamang dagi mashagi anaba maram oiduna thongal faoaba thokpada cheisugi mapal tangduna leihouree Hiram asigi matang Tom TV ge akhannaba paodam malongminase Imphal dagi kilometer kunthra khaktamak chatlaga leiba Bishnupur district ki manung chana leiba Taubul mayai leikai dagi Manipur film ki khongchatta achouba phida ama kanduna leiramba Yanglem Ingocha khuman miyam gina SP Ingocha Chahi anigi mamang dagi mashagi anaba amana maram oiduna thongal faoaba thokpada cheisugi mapal tangduna leihouri Ingocha Yanglem ibomcha amadi thambal mani anigi machanupani Ingocha gi apokpisu akanba leina amaga loinaduna famsenaduna leikhibana Ingocha gi anaba sida hena yengsinba ngamdana leihouri English amaga chamapal marifu tara mathoidagi isai tamba hoduna art khongdaba horakhiba Ingocha ngasi faobada Manipuri film marifu henbada saruk yakhre masida natana sumang kumai ahumsu saruk yaduna play chamanga hena sanakhrabani amaromda English ani subna taraga tarukta Mumbai gi film production company amana hairakpadagi mapan gi film faobada saruk yakhiba leikhre adumoinamak laibak thibadi sanglaba khongchat asi changsilakpadagi horaga ngasi faoba mahaki oina award amata phangba leitri Ingocha gi miyamna pamni yengnakhiba film kharagi maming pallabada commando sanagi medal luhongbagi ahing sanagi tangbal thabaton amadi hingbagi mahau hairiba film asina chingbani Ingocha chahi anigi mamangda khanghodana khwangda naba horakpadagi English ani 19 da operation tawkhi madudagi ngasi faoba cheisugi mateng lawduna macha anigi kumhai yengduna awaba khangli Ingocha na naduna leikhibadagi mahaki loinabi ibiyaimana ngasi faoba afang basuduna macha singidamak amadi charatabu hendrabadi haiduna ikai ki thadokduna thabak suhori Ingocha na fongdorakpada mahaki punsida khwaidagi ningam khidaba mikup ama hairabadi mahak na naduna leiraba matungda leikai aduda leiba differently able singi ming channabagi damak Ingocha gi adhar pirak naba hairakpa aduni haina fongdorakli Ingocha gi punsida hangatna yenglubada mahak na saruk yakhiba film sing asi ayambana action yauba chen chongba ngaktani adumakpu ngasi leiriba phibam asida differently able singi ming khomgat palakpada thamoida kari phaurum-gadagi haibu wahang asidi amamba ama adumak oiri song pandra aigi film kudamakta aina tawjari bisa aina pamjabasu action oriented eba pot chene adu aibu disabled person gi list ta hapna na baigi aadhar card piu haidun lakba aigi photo piu lakba ai sai ke hamna ngasi faobada film forum Manipur Cine Actors Guild amadi laikai gi MLA na mateng khara pangbirakhiba natana lenga ki maikai dagi karigumba amata fangba leitabata natana wahi ama faoba fongdok pirakpa leitri hairi mahakna makha tana fongdorakpada amuk hana reoperation tawbada mai pakani hairabadi soidana tawgani masida imungi oiriba phibam asinadi pambai leigadaba mande amadi miyamna nungsibiduna mateng pangbirakani haina yamna thajaba amaga loinana thamoi tanikna ngaiduna leihouri lairi film si reoperation tawbu targadi ai swatana farakani khale aduga phagana haiba leragadi madda operation tawbu sanga thori punamaksi ai na heta imungna puthoge ta tawbu kudong sa da buslegada male sigumba matang sida Manipur sarkarna sigumba media ki through dagi ubiraga ai sidi akoi na mateng kitang tawba darkar lena khalaga tawbiraga di kyam yam nuai jagani khale ai tawsu ta honjaningi matamamada Manipuri film gi malemda amadi akhoi sumang kumai gi fampakta yamna chawba thodang ama lobiram liba oja singa sidi maning tamna lengbot pangamdana yum asida taduna leiri hairiba matawa sida akhoi khudimakna yengthoktuna yengduna leithokpasi chumlibra haibasi yam chawbo hangamadi aduma koidi action film da film kumakwa matamda action oriented oiba film na yamba pamjabo oja asina hairiba phibam asida leiduna masamak ki differently able person singi ming khongatpada masamak ki adhar piu haiduna lakpa matamda kari phaurum gadagi haibudu mayamna adu khanbiro Hiram asigi matang da paodam jariba video person Naresh ka loina na onal samanduram Times of Manipur News Topul